Rajashri Bhagyachandra Leikhidabagi Chahi Chani Kuntaruk Rak Suba Kumon thouram ngarang Ayodhya ge Ram Mandir da Pangthokhre Manipur ge culture asi India khakta natana malem ge apunbagi saktam da achouba sarukamu oiri haina thouram adu da saruk yakhiba Manipur ge Governor LP Acharya na phongdokre Governor na makata na phongdokhibada Manipur asi Ishwar ge bhakti yamna leiba Ishwar bu thazaba state amani state asi ge leiba Jawaharlal Nehru Manipur Dance Academy amadi Sangit Natak Academy na Manipur gi culture bu malem da masak khanghan ba honari haina su phongdokhi Rajashri Bhagyachandra Cultural Foundation Manipur amadi JN Manipur Dance Academy na sinduna pangthokhiba thouram aduga mari leinana Rajashri Bhagyachandra amadi Manipur da thokliba irang asida Leikhidabagi thauba singi mafamda Ganga Turel da tarpan katki pangthokhiba thouram aduda JN Manipur Dance Academy gi Director P Vilas Rajashri Bhagyachandra Cultural Foundation Manipur gi Advisor RK Radhamohan Vice President M Asok General Secretary TH Dhanakumar Yauna State Kala Academy New Delhi gi Mihut Singh Susarukyaki Palan Thauramasi Hayeng Brindavan da aduga lakliba tang mapandana Radha Kundada thauram pangthoktuna loishingani hairi thauram aduda JN Manipur Dance Academy gi Miyoi Singna Nata Sankritanamadi Rasilila su utki